Akasbani Imphal, Wahengbam Rajesh na pau pazari, ahanbada maruiba pau. Manipur mapanlam satludaba mioi sohumapan ngarang COVID-19 positive oiba thenaki. Laisat asina siba migi masing chama tarataruk sure. Laibagasta COVID-19 degi naba pharapagi sang sada marphunipan hele amasung Pradhan Mantri Narendra Modi na ngasi Grand Challenge Annual Meeting lisingani kun hogdopagi thoromda wangangani. Laibagachina malemgi laiset oriba COVID-19 gi mayokta punna amato oina lantheng nari miyamna sakhang naraba mioi kayana su lantheng asida mai pakna bagitamak Akasbani Imphal gi ipau gi kuthangda mipung khudimangna araiba thawong ahum face mask upa amaga phut taruk lamna leibinaba mai mit amadi khutsa toina hamdoktuna taru tananan thamnaba appeal tawnarakli Manipuri film gi sangngairaba actor Hamom Sadanandana asumna phongdorakli Mayam Punumapu, Sadananda Hamomna Kurumjari. Hojik, Ekogi Lamda Masida, Tamtiraba COVID-19 Laina Lachat Asina, Kanna Sandopa Hengalali Basigi Yangjaraga, Mayam the Amuk Nahonana, Masibung Octopang Nanaba, Kontang Ohumkatang, Nixingjari. Ahanbada, Ekona Yumdagimapan Tolokpa, Natragamayam Tin Mamapam the Satlabadi, Sung Soy Shoidana, face mask, Sijana Viva, Anishubada, Mayam Punba, Natragamarmopang Tinabamatam the Su, Shoidana, mi Amaga Gimarakta. Futtaruki arapa thambiduna social distancing maintain tawbiba ahum subada khutsa shapon natraga hand wash sijanaduna sengna hambiba amadi toina hambiba hojik phawbada laina asibu lakshin mangamba hidak amata puthoktribanina mayamna aina mathakta panjakriba araiba khongthang ahum asi pangthok minaduna laina lachit soidana ngakthok pangamgani haksang phana thamnaba aikoina seksin ba haibasina khwaidagi phaba khongthangni puno pukhurumjari hojik mapung oiba pau Manipur COVID-19 gi positive oiba apunba masing lising tara manga chamri humpu mari sure ngarang nauna mioi sohum kunithoi COVID-19 positive oiba thenaki nauna positive oikiba mioi sing asigi manungda mioi sohum mapandi mapan lamda chatlubagi history leitaba mioi singni Raiji gi COVID-19 command control room na ngarang thopa cherol amagi matungina nauna positive oiba mioi sing adugi manungda Imphal West jila degi mioi sama nifu mari Thobal degi humpu Imphal East degi kuntra taru None degi kuntaru Senapati Jila degi tara matoi, Bishnupur degi tara, Sandel degi nipan, Churachandpur degi taret, Tengnopal amasung Ukhrul degi ahum amadi, Kangpokpi amasung Kaksing Jila degi ani ni. Raizas da hogje pawda COVID-19 positive aba mioi lising tara matoi, Satret nifu matoi, layeng duna naba phakre, naba phabagi changna sada, humudra manga dasmik mapan ani oiri, Hojik active case lising ahum chatruk subna taruk leiri. Ngarang nauna laina asdigi mioi manga laikhidabaga loinana hojik phawbada laina asdigi sikiba apunba masing sama tara taruk sure. Hojik phawbada raija sida mapan lamdagi changlakpa mioi lak mari lising taranithoi sohum kuntra humdoi screening tawkre aduga mioi lak ahum lising kun satret marfudrani pana COVID-19 gi test tawkre. Maragasta Bishnupur Jila gi isok awang laikai amasung kumbi tera kong awang laikai da leiba mioi amamam COVID-19 positive oiba thengnabadagi Mafam sing asi containment zone ni haina jila adugi deputy commissioner na lautokre IGAR Sauki Makhada Assam Rifles na Mantripuri Kaithel Mambi Thobal amasung Noneda Sayol ani chupna upambi thabagi thoram pangtokre maduda chawrakna jawan lising ahum changa humudra romna saruk yaki aduga uchara lising nipu humdoi chatruk kuntra taruk thaki Laibagasta COVID-19 gi naba pharpagi chang sada marphunipan hele sarkar na hari naba pharpagi masing lak Humpu manga lising marfudra taret hele laibak asda hojik active case ki masing lak taret lising marfu humdoi leiri laiset asina hojik mi sibigi chang asi sada amadasmik manga ni da leiri masi malemgi oina khwaidegi nem bani haukiba pung kunmarida mioi lising humbudra ni thoi naba phaki aduga mioi lising humatoi sanipan humbudra ma thoina nauna positive oiba thenaki laibak asda hojik phawbada COVID-19 positive oiba masing lak humbudra mari hele haukiba pung kunmarida mioi lising ama subna kuntra humdoi sikibaga loinana laiset asdegi sikiba migi masing lak ama lising tara mari subna kuntra ma thoi sure Meghalaya da ngarang nauna COVID-19 positive oiba mioi sama mari thenaki baga loinana raijas da COVID-19 positive oiba apunba masing lising nipan chawnga subna nipan yaukre Ngarang mioi chani ni phunipan naba phaduna discharge tawkhibaga loinana hojik phawbada mioi lising taruk chani marphunithoi naba phakre hojik active case lising ani chama yankhai mathoi leiri aduga mioi humbudra mangana laina asegi leikhidre
Nagaland ngarang nauna miyoi sama tara nipan COVID-19 positive oiba thenaki makoidugi manungda Dimapurdagi miyoi marpudra humdo yauri ngarang miyoi humpu manga naba phaduna discharge tauki. Assam ngarang nauna positive oiba miyoi sahum tara nipan thenaki aduga miyoi saunga marpudra mapana discharge tauki. Maharashtra की गढ़चिरौली जिला की कोराची अमसुंग दानोरा ब्लॉक की लौनबदा लैबा जंगल दा पुलिस का खुथोकनबदा नक्सलाई की मियोय मंगा सिरे ngarang नुमिदांग पुलिस अमसुंग C16 कमांडो की अपुनबा कांगबु अमना ऑपरेशन चथबदा हाना लुमदुन लेरंबा नक्सलाई सिंगना नोंगै कापसिलकपदगी खुथोकनबगी थौदो अदु थोकिबने तुंगदा पुलिसना मफम अदुदा जंगसेनबदा नक्सलाई की मियोय मंगा की हक्सांग सिंग अदु थेंगनखिबने ताबिरिबा पावसी आकाशवाणी इम्फाल देगनी प्रधानमंत्री नरेंद्र मोदी ने ngasi haugodriba Grand Challenge Annual Meeting GCAM lising ani kungi haudopogi thorumda wangangani thasigi kunmathoi phawba video conferencing gi kuthangda chathagadaba mifam asida malemgi tongan ba lebak singi lusingba sing saknariba scientists amasung researchers singna COVID-19 thengnabada mayoknariba kudongchadaba sing amadi laichet asi maipakna thengraba matung malemgi chakot khongthanggi matangda su khanagani mifam asi pangthokpada Bill and Melinda Gates Foundation ICMR Niti Aayog Department of Biotechnology Grand Challenge Canada amasung United States Agency for International Development and Welcome na mateng pangli Amarom प्रधानमंत्री ना महिसूर यूनिवर्सिटी की साम सुबह कन्वोकेशन दा वीडियो कॉन्फ्रेंसिंग की खुतांग दा वांगांगनी थौरम अदुदा कर्नाटक की गवर्नर सु सरुक यागनी यूनिवर्सिटी असी इंग्लिशिंग म चमापन तरा तरुक की जुलाई 13 लिंखटखिबनी बिहार विधानसभा मिखल की अनिसुब तांगा की मिरेप से लोकथोपगी अरोइबा नुमिंग ngasi ngarang pangthokkiba scrutiny da mirep chani ahum gi ming yakidre tangkak asida seat marfudra mari da mathang thagi ahum da mikhal pangthokani tangkak asigi da mirep lising ma chatre tara taret na mirep che pisilakpada mirep lising ma chawnga tara mari gi mirep che sing yakhi maragasa raija du da ahan ba amasung anisub tangkak ki bot khombagi thabak kham thengna kalle Imphal ngasi phongba pauksi sing maroi pauksing gi damak Akashbani Imphal gi news editor Thokchom Jogendrajit lere Jogendrajit Thagachari Rajesh Manipura COVID laichet ki oriba phibam amadi kendra manga da pangthokadoriba by election ga mari lenaba pauksing ngasi Imphal da phongba pauksi ayamda yaure ngarang wangoi kendra gi BJP mirep minister lukhoi gi election campaign ga mari lenena pangthokpa phum pauksi sing gi hamala mai da sauna phunari Naharong ki thawtang pauche da mikhal da mai panglabusu chanafam leiroi da mirep da vote pigumsi BJP sarkar na tawki bathabagi khenaba miyamna nenabi UCM haina headline tawre ponofam pauche da minister lukhoi natana chanafam leiroi da mirep da miyamna vote pibi genu haina headline tawri aduga irei pauche na pausi politician singna wachoi ngangli ba makai miyam da insin beheli lebang miyam gi da mak yaifana ba khala ngangbi UCM haina headline tawri ngarang wangoi kendra gi NPP gi mirep KH loken gi vote khomba ga mari leinaba political discussion gi pausu pause sing da fundari ponofam pauche da policy lukhoyam su henry da minister pibana article 164 masak thiale jayant kumar haina headline tawduna phongli sangai express manipur gi ahan ba policy kendra manga gi marak ki mikhan BJP na congress khakta ga thengna ba pami haina headline tawri ngarang manipur da nauna mioi chahum kunitoi COVID-19 positive oiba thinakhiba amadi mioi manga laikhidabgi policy ayamba pauche singna ahan balamai da phunare masige loina na hoilal lan paugi ahan balamai da community transmission gi thakta COVID-19 sandarokle haina union health minister na phondokre haiba headline da pawma yaure sangai express english ta manipur da COVID-19 laksinabagi matang da ICMR na piriba guidelines sing indre haiba health experts sing gi pawma su yaure pauche kharagi detail da su covid ki matang da inari Sanaleba Pauchegi editorial asi COVID ki laichat ngak yorpa duga Ichel Express Pauchegi editorial na COVID-19 ki positive obi chang khange hingalak bahain headline tawi aduga naharon thodang pauchedana lockdown gi akhanaba min changhaningi amasung irebak pauchena COVID ki anobo record haina headline da editorial sing asi iri Bharat Sarkar amasung NSNIM ani gi marakta chathriba santi gi wari amadi handakta NSNIM gi general secretary TH Muibana santi gi wari gi batang da phongtu ki wafang mari lenaba editorial sing pauche ahum de yauri hwelan paugi editorial da nagagi warishin purona ba thorang maike khudimala yaninga da warishin ogini ningde ponofom pauchena autonomous council lingba amasung sangai express manipur pauchena tarai ba oidi haiba headline da editorial sing asi iri the morning bell pauchi gi ahan bala maida lagleba nimi mangani asida manipur da nong churaba yai haiba nongju nungsa gi ba pawm su yauri Rajesh Thagachari Jogendrajit Loisilakpada COVID-19 dagi ngakthoknaba face mask upa phut taruk lamna leiba khutsa sengna hamba amadi mai mit taru tananan thamba haiba achamba thong ahum asi ngakna chapinaba amuk hana ningsingjari Aroibada maroiba pa amuk Manipur mapan lamda chaludaba mioi sahum mapan COVID-19 positive oiba thenaki laisat asina siba migi masing chama tara taruk sure leibagasta COVID-19 dagi naba pharapagi changcha da marphunipan hele amasung Pradhan Mantri Narendra Modi na Grand Alliance
ki ngasi ahogdokpagi numita wa ngangani pau loijare.